AR na sinduna drone training pangthokre Assam Rifles na IIT Manipur ga khusam naraga tha asigi taraga mapandagi kunga humdoi fauba numit mangani gi drone training program ama pangthokre training asida sarugya kiba Assam Rifles ki personnel sting da drone technology gi maramda khangan bagal loinana surveillance disaster response amadi border security da matau karamna sijinai haibagi matang da mayek singna takpi tambiki loinana drone assembly tauba aerial mapping real-time surveillance equipment maintenance amadi data interpretation ki matang da sutakpi tambiki numit mangani chathakiba training aduda Dr. Ravi Kumar Ganga war professor Jibes Kumar Dr. Kundan Kumar Suman amasung AKS Rasna expert oina saruyaki training aduda saruyaki ba Assam Rifles ki personnel kuntra da certificate of completion piki lotion begi thorom aduda electronics and communication engineering gi HOD Dr. Naga Saruk Yaki Amarom da Kakchingi Kalyan Ashram Relief Camp ta changja from lauduna lairiba IDP singda Assam Rifles ki maikai digi relief ki polam singteng bang pi bagi thoram ama ngarang pangthokre hairi ri anduna siramba mai heroi pick trugi boarding da ADM Bisnupur Open Road na luchingba team na haktheng na yingsin kre mahiroi tare tumga daba phamung da taragani thoi gi tumpham oiduna leiramle Phawak Chau Ikhai Police Station na kon balamjing Maira Mahekol School gi boarding da ngarang class 4 tamlibam Phawak Chau Ikhai awang laikai degi Fritz Sabam Santos Elias Pictru taraga mari kauba mioi ama ngarang thoriyan na sire haiba thodok thokraba matungda ngasi district administration Bisnupur gi maikai degi ADM Bisnupur toizam open ro MCS na school aduda laktuna school gi reading room amadi boarding gi fibam haktheng na yingsin kre ADM toizam open ro MCS na luchingba district administration ki staff sing na school adugi larik tamfam kaya sing amadi boarding gi tumpham ka singda mathang changduna yengsilaba matungda boarding da leiramba angang sing wari watai sana duna boarding gi matang da wa kaya hangki loinana ADM open rona school gi founder da school amadi building gi capacity gi matung ina matung da angang loksin da nabaya thangpi ki makha thana ADM toizam open ro MCS na ngarang boarding aduda leiba mahiroi angang ama thori yanuna sikhiba thogdok da leikidraba mahiroi Santos ki Phawak Chau Ikhai awang laikai da leiba yum da suchatuna mahaki apokpa Fritz Sabam ningthem da district administration gi maikai degi khuda kitingbang oina sel gi mating pangki loinana JAC gi mioi singasu unaki ADM open ro na phongdokhi bada school asigi boarding tawriba asi mahakna kathokpaga amaga loinana tawrami adobo angang tare tumgadaba phamungda angang taragani thoi tumba asi yamna soiba amani aduna asoiba asi khara semdoknaba pautak piramle aduga leikidraba angang asigi matangda na ngasi postmortem laklagani report ki matungana district administration na lokhatpam thokpa action sing lokhalagani haiki amarom da JAC gi convener khangemam Jayana phongdokhibada ngasi kumbi SC gi MLA S Premchandra laktuna misi SC gi achumba langlalangjin puthokpada mateng pangani haibiramba amadi mateng Panglamba aduga district administration gi maikai degi khuda ki oiba sel gi mateng pangbira mathagali aduga tungda siguma thogdo asi thoktanaba Manipur gi mafam kaya da leriba boarding singi phibam singsu lainga na yengsil haningi aduga ngarang print media khara da siriba angang asi da suicide note manba che yaurami haibana chingba field da chattabana pau phonglakpa asina nungai taba thokale aduna sengdok pira matungdadi media singna field degi pau lauraga pau phongbiu Social media ki pau lobiganu haiki Ukraine gi Mirage fighter jet Russia na thugai kre chahi ahum hena sokna duna lakliba Russia amadi Ukraine gi lana dogi manung chana haukiba pungkun mari gi manung da France gi pirakiba Ukraine gi Mirage lishingani fighter jet Russia na thugai kre Russia na phongdorakliba wafam asi achumbani haina Ukraine gi President Vladimir Zelensky na su phongdorakre panbaya bade hauji Turkey da Russia amadi Ukraine gi lan loisil nabagi matang da sanariba wari asi Vladimir Putin na karisu kanaba Fangloi haina phongdorakhrabani Khwaidagi tamthiba bunker blaster bomb sakre Indiana malemgi oina khwaidagi tamthiba angni 5 haina khangnaba bunker blaster bomb ama sakre bunker blaster bomb asi DRDO na sakhi bunker blaster bomb asi sabagi thabak ayamba loishinkre report asigi matung ina agni 5 hariba bunker blaster bomb asi chawrangna kilo 19 lomlumba bom makhal amani bom asina meter chama hena luba mafam phawba thugaiba ngamgani hairi landaba natana atopa pambai leitabadagi Thailand da rocket capsule dun landa khibani hunmanat Thailand na Cambodia da changselakuna makogi fighter jet F-16 na landa rakhibana maram oiraga khut hanbat natana atai atopa pambai leitabadagi Thailand da rocket capsule dun landa khibani haina Cambodia gi prime minister hunmanet na phongdokre matam pombada Cambodia na Thailand da lamgi chayen na balai ribasi
ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯏꯂꯦꯟꯗꯅ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯕꯣꯗꯤꯌꯥꯅꯁꯨ ꯂꯥꯟꯗꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯀꯟꯈꯠꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯄꯗꯒꯤ ꯀꯝꯕꯣꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯀꯤꯁꯇꯥꯟꯗ ꯃꯇꯦꯡ ꯅꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯛꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯄꯨꯟꯅ ꯃꯤꯆꯝ 11 ꯁꯤꯈ꯭ꯔꯦ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯤꯆꯝ 11 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯆꯍꯤ 1,000 ꯍꯦꯜꯂꯕ ꯂꯥꯏꯁꯪ ꯑꯃꯒꯤ ꯑꯆꯧꯕ ꯋꯥꯍꯧꯗ ꯈꯠꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯂꯝꯁꯤꯡꯗ ꯆꯌꯦꯠꯅꯕ ꯂꯩꯔꯛꯄꯗꯒꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯦꯃꯔꯜ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄꯗꯒꯤ ꯍꯟꯗꯛ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯤꯈꯤꯕꯅꯤ ꯊꯥꯏꯂꯦꯟꯗꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯝꯕꯣꯗꯤꯌꯥꯅ ꯍꯥꯟꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯝꯕꯣꯗꯤꯌꯥꯅ ꯊꯥꯏꯂꯦꯟꯗꯅ ꯍꯥꯟꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯔꯤꯟ ꯑꯃꯗꯤ ꯑꯣꯗꯔ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡꯗ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯁꯨ ꯗꯦꯄ꯭ꯂꯣꯏ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯡꯒꯥꯄꯨꯔꯗ ꯂꯨꯄꯥ ꯂꯥꯈ 3.5 ꯔꯣꯝ ꯍꯨꯔꯥꯜꯂꯝꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯆꯍꯤ 39 ꯂꯣꯝ ꯁꯨꯔꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 3.5 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯑꯀꯦ-ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯌꯥꯎꯅ ꯕꯦꯒ ꯍꯨꯔꯥꯜꯂꯝꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨꯅ ꯁꯤꯡꯒꯥꯄꯨꯔꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟ 13 ꯂꯣꯝꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨꯅ ꯄꯔꯐ꯭ꯌꯨꯝ ꯀꯣꯁꯃꯦꯇꯤꯛꯁ ꯑꯃꯗꯤ ꯕꯦꯒ ꯌꯣꯟꯕ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯝꯕꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯁꯦꯜ ꯄꯤꯔꯝꯗꯅ ꯊꯣꯛꯈꯤꯕꯅꯤ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯗ ꯊꯤꯒꯠꯅꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨ ꯁꯤꯡꯒꯥꯄꯨꯔ ꯄꯨꯂꯤꯁ ꯐꯣꯔꯁꯅ ꯇꯥꯟꯅꯗꯨꯅ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯁꯤꯡꯒꯥꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯌꯥꯝꯅ ꯊꯤꯕꯅꯤ ꯍꯥꯏꯔꯤ ꯔꯁꯤꯌꯥꯗ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯄꯨꯟꯅ ꯃꯤꯑꯣꯏ 98 ꯁꯤꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄ꯭ꯂꯦꯟ ꯀꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯕꯗꯒꯤ ꯃꯤꯄꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯁꯤ ꯔꯁꯤꯌꯥꯗꯁꯨ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯟꯅ ꯃꯤꯑꯣꯏ 98 ꯂꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ TASSꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯟꯗ ꯍꯥꯏꯅꯔꯤꯕ ꯃꯐꯝꯗꯒꯤ AN-24 ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯂꯦꯟ ꯑꯃ ꯇꯦꯛ ꯑꯣꯐ ꯇꯧꯔꯗꯨꯅ ꯄꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗꯕ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯅꯤ ꯏꯌꯔ ꯀꯟꯇ꯭ꯔꯣꯜ ꯇꯤꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯗꯒꯤ ꯆꯤꯡꯅꯕ ꯂꯩꯔꯛꯇꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯥꯏꯅꯥꯒ ꯂꯣꯟꯅꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯃꯩ ꯆꯥꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕु ꯄꯟꯊꯨꯡꯐꯝ ꯌꯧꯔꯛꯄꯗꯒꯤ ꯂꯦꯟꯗꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯥꯏꯈꯤꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯂꯦꯟꯗꯤꯡ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯋꯦꯗꯔ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝ ꯑꯃꯅꯤ ꯑꯋꯥꯡꯕ ꯆꯤꯡ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯨꯛꯂꯕ ꯎꯃꯪ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝ ꯑꯃꯅꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯄꯥꯏꯕꯗ ꯑꯋꯥꯕ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯩꯈ ꯍꯁꯤꯅꯥꯒꯤ ꯃꯇꯝꯗ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯔꯝꯕ ABM ꯈꯥꯏꯔꯨꯜ ꯍꯛ ꯗꯤꯇꯦꯛꯇꯤꯚ ꯕ꯭ꯔꯥꯟꯆ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯩꯈ ꯍꯁꯤꯅꯥꯒꯤ ꯃꯇꯝꯗ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯔꯝꯕ AVN ꯈꯥꯏꯔꯨꯜ ꯍꯛ ꯕꯪꯒ꯭ꯂꯥꯗꯦश ꯗꯤꯇꯦꯛꯇꯤꯚ ꯕ꯭ꯔꯥꯟꯆ DB ꯄꯨꯂꯤꯁꯅ ꯃꯌꯨꯝꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ DB ꯄꯨꯂꯤꯁꯀꯤ ꯖꯣꯏꯟꯠ ꯀꯃꯤꯁꯅꯔ ꯅꯥꯁꯤꯀꯜ ꯏꯟꯀ꯭ꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯂꯣꯟꯆ ꯑꯃꯅ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤꯕꯗꯒꯤ ꯐꯥꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ABM ꯈꯥꯏꯔꯨꯜ ꯍꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2010ꯒꯤ ꯑꯣꯛꯇꯣꯕꯔ 1ꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯩꯈ ꯍꯁꯤꯅꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯤꯐ ꯖꯁꯇꯤꯁ ꯑꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ABM ꯈꯥꯏꯔꯨꯜ ꯍꯛ ꯍꯥꯏꯔꯤꯕ ꯆꯤꯐ ꯖꯁꯇꯤꯁ ꯑꯁꯤꯅ ꯁꯩꯈ ꯍꯁꯤꯅꯥꯒꯤ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯞꯁꯟ ꯇꯧꯏ ꯍꯥꯏꯅ ꯙꯥꯀꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯂꯣꯌꯔ ꯃꯨꯖꯥꯍꯤꯗꯨꯜ ꯏꯁꯂꯥꯝ ꯁꯥꯍꯤꯜꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁꯩꯈ ꯍꯁꯤꯅꯥꯒꯤ ꯃꯇꯝꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯐꯥꯕ ꯄꯨꯟꯕꯒ ꯂꯣꯏꯅꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯆꯍꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯜꯍꯧꯕ 5 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ
Security Force na chatharakpa search operation da tongan-tonganba lalolup kharagi lanmi khara fagatpa ngamle haina Manipur Police ki pauna hairi pau sina hai ngarang lalolup KCP MC gi active cadre ama fare hairi faraba mioi asigi maming hidang mayum naucha sarma kuntraga manga leifam Bishnupur 1 number 8 gi housing na Imphal West ki sayang boroi lerakta leibani mioi asilamdam asigi businessman kayada namduna senkhai thumkhai gi thabak da chena bani hairi police ki pau sina hai ngarang makha tana chathaba search operation da KCP PWG gi lanmi ama Imphal West ki Maharabi oil pump manaktagi fare hairi farba mioi asigi maming sanabam ibungo maitei kunga tarwet Elias lan ngamba kawi Imphal iski yaripok top chingtha maibam leiraktagini faraba mioi asi lamdam asigi tongan ba oil pump singdagi lalolup asigi mingda selgi demand tawbada chenaba mioi ni mangondagi mobile phone ama lalolup asigi demand letter taresu phagat pangamle hairi makha tana chatharakpa operation da lalolup pripak pro gi lanmi ama Imphal West gi tawbungkok sagai Brickfield Maya dagi faraba mioi asigi maming Sorokhaibam Olen Maitei Taraganipan Elias Thoiba Elias Ongakpa Gawi Kakching District ki Chiral Maya Lekai digini mangondagi mobile phone ani recover tawre hairi pau sin hai ngarang makha tana chatharakpa Educational Institute Government gi department sing amadi Valley area da laiba General Public tagi sankhai thumkhai da chenaba KCP taibangan bagilanmi ani suphagatpa ngamle hairi faraba mioi ani adudi konjengbam kanta maidei kunga humdoi takgel khongban Pungsu bam lerak tagini mioi ase Imphal West ki khuya thongdagi fabani hairi makha tana faraba lalolup asigi lanmi adudi sana tomba ahibam Elias tomba kunga mari leifam tagel khongban maning lekai dagini mioi ase tagel khongban khumanthem lerak tagi fabani hairi faraba mioi sing asidagi mobile handset ahom wallet ani lupa lising nipan ga chani ga kun pan card amari Aadhaar card loina na miyam dagi namduna laurakpa lupa lising Kungani thoisu recover tawre hai India se revenue na chalariba lamdam amani maram aduna miyam na income tax matam chana thidok piduna lamdam asegi revenue wahan gumsi Haridas Rajkumar miyam na income tax matam chana thidok piduna lamdam asegi revenue wangkhat hansi hai na Imphal Tax Department ki IRS Deputy Commissioner Haridas Rajkumar na phongdokre ngasi India sinba thungna chamaga humfugata rurak suba income tax day gi thoram pangthokna bagum income tax department na sinduna dana manjuri human college ki hall da pangthokhiba income tax day ga mari leinana wafam ase Haridas Rajkumar na phongdokhibani thoram aduga mari leinana thematic painting competition amadi quiz competition su pangthoki painting competition adu category ani thongna khaidoki class 8 gi class 10 category da maheroi kunga taret na sarugya ki adu class 10 gi 12 faw bagi category da na maheroi kunga taruk na sarugya ki Haridas Rajkumar na makha tana hai India se revenue na chalariba lamdam amani maram asina lengak na lambi semgatpa healthcare education mahai masingi lamda semgatnaba amadi lengak ki thabak tawriba miyam gi salary piriba sing amadi scheme kaya paikhaliba du income tax gi lakpa senfam ni income tax asi matam chana thidok trabadi mioi adugi mathakta ain gi oiba thabak lokhat pa yai mioi amana chahida ma ki santhok adu lupa lakh 2.5 helagadi income tax fine tawfam toi income tax fine tawba asena mioi aduna talakliba senfam adu aremba senfam oina leiroi kariguma income tax fine tawkhrabadi mahakna wana talakliba senfam adu arenba senfam oina logani hawgalakliba angangsingna income tax ki awareness ingthina piba mathau tai haina su phongdokhi Naga Kuki Ungkhatnarakpa Mairiktagi Maidraubi oiraktringaida governor na miging changu Manipur da sanglaba chahi kayagi mamangdagi hauna Kuki amasung Naga singna nakhoigi area domination gi achauba lanpham ama manung amasung mapan thokna soknaraga laki adubu maitai di soknariba maike eni gilana sigi nungi oiba wahan thokarino amasung masina tungkoina Manipur haiba state asida kari oirakpa yabagi haibadu matam leiringaida khantha hudabadagi hojikta maisa langlakli Kumja 2023 gi May 3 da thokiba maitai ga Kuki gi Kangluf ki oiba irang na Naga singwa amata ngang khide lan khamna na baso hona khide thangai singba makidi Naga singna di Kuki hariba furup asi yellow minate haina hana dagi hauna yadaduna lakhibani karigunba tamfamda machin maya khara kanba Naga khara nadi makhoisi foreigner ni refugee ni haiduna chairaga lakhi adubu maitai singni Naga amasung Kuki ani gi marakta thokhiba lanfam sing adu kana amatagi michang changdana lan lefana ba honaraga lakhibani maitai na Kuki singi michang changba manba makhoibu changja fampi khiba adu gi damak Naga singna ngasi shu maitai singbo waruraga lei haibasi Naga khara na phongdorakpadagi so adum khangi adubu matam kuina nakalani gi oiba lanfam adu chokthanarakpa amasung miyamda hena wahalakpana maram oiraga lan khamba natraga khamdaba thidana makhoi masel handoknaraga leinarakibani adubu tamthiraba mihan mipun gi thodok sing aduna ngasi di Kuki singna khundaba mafam sing amasung Naga singna khundariba mafam ani khaiduna nangpak ani thongna khaidokre makhoi masel lam yenaraga leikre Manipur lengakna administration nungaina bani haiduna district khaidok luba fawada Naga ga Kuki ga lam yenabadawna thokpikre
Amaramda Kukisingna makhoi lam mayam ama matamdugi lengang hapchinbire haiduna nungaijari. Haujikti aikoina ure madudi Kukisingna makhoi gi oiba leiba ama aduga Nagasingna makhoi khaktagi oiba lam ama kanjanarakle. Thangai sengna makisu Haujik oiriba fibam asimak yamna khudong thiningaini rumal muktang pakpa Manipurgi lamkhai asida Nagasingna makhoi gi oiba lamsing administrative unit ama da pungani hairakpa aduga Kukisingna separate administration natraga Kuki gi nation ama semnana ba demand tawragli masina takli badi Manipur haiba mamangai degi ingna chingna furuf mayam amana khundaraga leiba asi kangbu ani asina thugaina na bahonari aduga makhoi animakta maidai da tongan ba maral kaya marum siri hauji Kukisingna makhoi gi khulai paiba su ki cadre singa khusam naraga terrorist luching masing iming lauduna Manipur da German road Tiger road haina maming holaga lambi semgalagli Housing maki oinadi Kukising gi khwaidagi maru oiba lambi oiri maidai ga hana sunabagi thodok thokraba tungda lambi asi makhoi gi hingnanabagi amata ngairaba lambi oikhre amaramda Nagasingna sauribana lamgi mapu oiriba Nagasingda karimata hairamdana makhoina logi wangmada lambi semjelaga Kukilen onthorakpasini masida sunatana Nagagi area da Kuki gi khul kaya marum khunda silakpa amasung Naga macha singbu Kukisingna otnaiba horakpana maram oiraga German natraga Tiger road ase thingjinkhre Manipur laingangna natraga central government na karigumba kharadi tawfam thokpa adusu haujik tumina leisili Maitai singbuna kangpokpi fauraga Dimapur da chatpa yaroi haina Kukisingna thingbabuna makhoi gi achumba khongthangni hektai haiba aduga Nagasingna thinglaklagana constitution gi wangmadani free movement lehengadabani haiba demand hekta tawsilai Haujikti lambi thingba asina maram oiraga Kukising ware adubu lambi thinglibasidi numit 10 faba natri maitai singi free movement Kukisingna thinglakpadi chahi aniga tha ahum haukrabani adu oiragadi aikhoina tawribasi chumdaba oire haibasi handaki asidagi para ama oiraga khongpham handokpa yarabani makhoida yenglakpana logi wangmada aduga makhoina migida athingba pibana akaiba leite hairagadi Kuki hairiba furupsina khaliba wakhalonsi karino hairakpa tabani matang asida panjaningba wafamdi chingkhong chingyada Nagasingna matam kaktaba ban tawkhre government su karimata haikhidre banasina Kukising hainingai leitena ware awabasing asi yenglaga ban handokpina ba kayara khana appeal tawbadasu Nagasingna tabidre Haujikti Nagasingi mayokta counter ban hauragani haina Kukisingna mari leinaba authority da che pisilakle pikraba state asida kangluf amagi mathakta ban taunabagi chatnabi ama semgalakle haujikti maitai su Kuki su aduga Nagasing su adum awaba mayok naragani khajik lam lausin narakpana kaina thangdadi mairiktagi maijawbi haibadu thoraktuna amuk Nagaga Kuki ga hana sunabagi thodok tholakadra haibagi mipaiba thak yawrakle fibam asi Manipur gi governor na taraina lobo chumde haijaningi